Shanghai Express da mafam kaya da bom nongmai kapsilakre khut hankre kapnakre hairiba pau sigi machakhaiba paudam miyam da pijari. Ngasi Manipur gi tongan ba chinga tainaba mafam singda kuki militant sing ni haina chingnaba singna maitai kun sing tamna chingthaktagi nongmai kapsinduna landarakpadagi mafam kharada khut handuna kapadagi kapna khibaga loinana mafam kharadana khut handabadagi khara kaplamlaga tokhi hairi. Tonganba paugi likun singna fongdorakpagi matung ina ngasi ayuk pung 2:30 tabada afaba makalgi khulai sing paiba kuki militant singna lamlai assembly constituency gi manung chanba urang patlomda cycle assembly constituency gi manung chanba awang natum chingi range tagi sana savi khunlumda nongmai maru kaya kapsilaki hairi. Ngasi nongalaba matung ayuk ki pung 8 lom tabada Kangpokpi district manung chanba Tuichin Samusong amasung Paimol kuki khulomdagi thamna pokpi amasung sabungkhok khulomda nongmai kapsinduna landarakhi hairi. Mafam ani romdagi tongan ba mafam singdagi ngasi ayuk chatharakhiba landa sing aduda khun ngakpasing amasung security personnel singna khut hankhiba lekhide amadi thoidokpa asok apan thokpagi pausu leite hairi. Fibam asida ngasi police personnel sing amadi central force ki personnel sing patrolling chatuna checksin thaurangi thabak sing lokhatki ngasi numidangdana yaingang popi police station na konba sangarel faimol khulomdagi afava makhalgi khulai paiba kuki militant singna maitai khulomda nongmai kapsilaktuna landarakre haina paugi likhun singna fongdorakli. Kun ngakpasingna khut handuna kapadagi maikai anina hanaduna akanba mawongda nongmai kapnaki hairi. Adum oinamak asok apan asi ana yaubagi paudi fangdri. Chairak sida Imphal West District ki Lamsang Police Station gi manung chanba kautruk khungangda masakhangdaba kuki khulai paibani chingnaba miyoi singna bom amadi nongmai kapsinduna landarakre asok apan yaudri. Paugi likhun singna hai ngasi numidang pung 9:10 rom tabadagi Harautel mathak Kangpokpi district ki manung chanba mafam singdadi kuki khulai paiba miyoi singna kautruk tamna landarakpani. Pau asi iba matam phawbada punna bom 9 pokhaikhre amadi nongmai maru masing khangdana kapsilakre. Adum oinamak thodok aduda asok apan yaubagi pau phangba leite. Akoiba mafam singda makhata na tangdu leitadaba fibam ama leiri haina pau asina makhata na fongdorakli. Manipur Police Control Room dagi thadorakpa cherol amagi matung ina ngasi mafam kharada ngaihak nongmai kapagi thodok sing thoklabasu amadi protesters singna khongjang changsinba leirabasu irangso adu laksinaba ngamki hairi. Imphal West Thoubal amasung Bisnupur district ki chingatamga tainaba mafam singda security force ki thi humbagi thabak sing chathap khibaga loinana area domination gi thabak sing chathaki haina police na fongdorakli. War on drugs ki makhada Manipur police na chatharakpa chingi lamda popi thabasing manghanbagi thabak sing makhata na chathaduna ngasi Ukhrul district ki Tangkhul Hundung Khun amasung Mapitel chingi range da acre 30 romda tharamba popi pambi sing police na yanthatuna amasung kanthatuna mangta khankhre haina Manipur Police Control Room na fongdorakli. Imphal Jiri Lambi amasung Imphal Dimapur Lambida Port Puba Gari Chamnga Marfu Mathoi Chingnaba mafam sing security force na ngak selaga amadi ningthina escort tawduna chathok sasin tawki hairi. Tongan ba mafam singda checkpoint 194 hanglaga mi 335 detain tawki hainasu makhata na fongdorakli.